Matamgi Manipuri Wari channel asibu tabiriba kwai pumnamakpu taram nokjari. Ngasisu mahausagom Matamsigi Devdas Ningthouja tangkak amok puduna lakjari mayam punna taminarasi. Nungsi ngahak wakhalda mawon khalam laga tumthakre. Thongshulon ba kauntina lolamdri. Pung tarani thoi taramdai adwai duda lanthoi ba yumda changlakle. Kaino thonga yang hangdana leramisina. Haiduna machina solaga phengna mangi kada kaki yumyaida tumliba nungsibu uramdri. Lanthoi ba ka manungda changlaga yengbada nungsibu udri. Lanthoi ba pakhat ba phaurakle. Kaino kada sulaiti kadai chatkrabano. Bok hoi suloi na tumlamlani kamai tawne. Angela da wari tawrambasya yengorage. Haiduna Angela gi kagi thongjinda leplari. Thong thin ge hek tawbaga radina. Thoiba. Lan thoiba khangbre khangi. Bok. Hai, asugam thenga kanseda laisabi ki thongjinduda kaidawrino ne he. Bok, kaisu tawreda. Hawjikta halakta ngairibra. Hoi bok. Thoiba. Nangna tawrisibu karino ne he. Ai kadawrge bok. Tawribadoni. Asuk thengna yumda hajalakpasibu hawnabro. Asuk koina nangga lairakpada nongmata numidangi matamda geki wangbada thoglaktraga hadak nangna tawrisi kaino. Ha. Bok khara yaningdeko. Bok ngasise imanaba ni ka hidak ngausilaga lagdana pakhalu haiba yadri. Aina mayum tana theloini. Aduga imanabagi manaw nupana aibu mung thilaklibani. Adubu haiba. Aikhoi chathokdaba oiradi phai. Yumsida angangse matomda thamame numidang asida. Thokriba thodok auduna angangse masasi matomda leibase ikida kidana leirabani. Nang migi awama khangdaba tawnuko. Ngasisu film yengba chatpagi plan se mana puthorakbani. Film yengningi haibaduda chatsena nangonda call tawhalli. Adu se hek pairakte. Bok ai tahauda tawbani. Phana chinba thabak oirabasu yumgi lakpa koldi painaba hotnadawni. Hoi bok ngasise phone da silent leiram. Aduna tahaudabani. Madugi ngaksu natteda. Aina sum yengbada nakhoi anise inak naksinadaba amagum oi. Nangna nungsibu pamdaba nungsidaba oiradine. Angang ase karigi mafamsida puraklino. Yumsigi mauni haidana piyamna saktaklido ne he. Awun bot kari supirakte haiduna nang isu nungsibu mirairibro. Lanthoiba maya karaga mabokta munneng lagale. Adubu thoiba nang masimadi khang. Hawjiki matamgi hanu hana aikhoi sibu luna tawbigadaba nungsina loinabigadaba kanasu thibada phangno. Nungsi haibi nupi macha sinatana. Madi imungsigi Lakshmi ni. Aikhoi pumbabu magi nungsigi thaujangi irik yenbiriba. Aina isu thoibugi hongnakliba mawong mataw kaya su uba phangi. Masi pumba nungsina yumsida heklakpadagi natro. Khumone aina hairibasi chumbra chumdabrado. Nangbu nangi hanagi lamchata ahongba amta leitabro. Lanthoiba nukminok mitawduna mawok tunglomdagi kolakle. Baba aiso pumnamak khangi kadawrage. Aina nungsibu matam kayagi mangdagi mangi lamchata sajato khangnaduna laklabani. Mana nakhoibu aibu kaidawnungda thak manadaba mitengda yengba ngamloi ai khangi. Aduga nakhoina haiba wada indabaso khak ngamloi haibasisu ai khangi. Bok ne mama jeta ma happy nakhoi pumnamak na nungsibu kayagi matik nungsijai haibaso ai loina khangi bo. Aduga nangdi ha angangse nangbodi phana yawna ningjaban. Aduba nangna aikhoi ahan oire naha aikhoi ge tawse khanglaroi khangma ngamlaroi haiduna tawriba pumbado khangba jani ko loina. Bobo aina mabu karamba matamda miraiba yawkhrabage. Bokna nasubu masak khangba yoktramal. Bok aigi punsigi ahanba masong aroiba nungsibasi mahak khaktani. Ngasi yumsida harau leiriba aigi ahongba itaw kaya uba phanglibasi mahabu nungsibagi pumnamak hongba ngamlibani. Rade thoibagi manada tapna leiratuna hairakli.
ꯑꯗꯨꯒ ꯁꯨꯛꯀꯨꯏꯕ ꯃꯇꯝꯁꯦ ꯍꯨꯟꯗꯣꯛꯂꯒ ꯊꯝꯕ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯑꯍꯤꯡꯁꯤꯗ ꯍꯥꯏꯌꯨ ꯃꯁꯤꯔꯥ ꯅꯪꯅ ꯃꯥꯕꯨ ꯈꯟꯖꯔꯤꯁꯦ ꯑꯁ ꯚꯣ ꯅꯥꯏꯃꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯈꯪꯖꯧꯍꯦ ꯅꯪꯁꯨ ꯂꯟꯊꯣꯏꯕ ꯃꯅꯥꯗꯨ ꯅꯥꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯑꯁ ꯍꯣꯏꯕ ꯑꯗꯣ ꯅꯨꯡꯁꯤꯀꯥꯗ ꯂꯩꯔꯝꯗꯤ ꯑꯗꯨꯒꯤ ꯑꯦꯟꯖꯦꯂꯥꯒꯤ ꯅꯥꯛꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯂꯥꯛꯏꯅꯤ ꯔꯥꯙꯦ ꯂꯟꯊꯣꯏꯕꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯌꯨꯝꯌꯥꯏꯗꯨꯗ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯁꯣꯐꯥꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ ꯂꯟꯊꯣꯏꯕ ꯃꯈꯨꯠꯇꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯛꯂꯤ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯤ ꯑꯩꯕꯨ ꯉꯁꯥꯏ ꯁꯤꯗ ꯌꯦꯡꯉꯝꯗꯕ꯭ꯔꯥꯅꯦ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯅꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯗꯅ ꯉꯁꯤꯗ ꯅꯠꯇꯦ ꯃꯇꯝ ꯈꯨꯗꯤꯡꯒꯤꯅꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯑꯔꯥꯟꯕꯅꯤ ꯅꯈꯣꯏ ꯄꯨꯝꯕ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯅꯕꯒꯤꯗꯃꯛ ꯋꯥꯈꯜ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯗꯦ ꯍꯦꯟꯅꯁꯨ ꯈꯜꯂꯨꯅꯨꯗꯕꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯍꯩ ꯈꯟꯗ ꯌꯥꯔꯤꯕ꯭ꯔꯥꯅꯦ ꯍꯩ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯪꯕꯨ ꯐꯃꯨꯡꯗ ꯇꯨꯝꯗꯕ ꯃꯈꯩ ꯃꯐꯝꯁꯤꯗ ꯉꯥꯏꯖꯔꯤꯕꯁꯦ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯅꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯍꯩ ꯑꯁꯦꯡꯕꯔꯥ ꯍꯣꯏꯕꯣ ꯑꯗꯣ ꯄꯨꯡꯁꯤ ꯊꯦꯡꯉꯤ ꯇꯨꯝꯊꯣꯛꯂꯨꯔꯣ ꯅꯨꯡꯁꯤꯗꯤ ꯑꯩ ꯄꯨꯕꯤꯔꯛꯀꯦꯕꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯦꯀꯣ ꯔꯥꯙꯦ ꯃꯥꯒꯤ ꯀꯥꯗ ꯍꯀꯥꯝ ꯆꯟꯗꯨꯅ ꯆꯪꯈ꯭ꯔꯤ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯅꯥꯛꯇ ꯅꯛꯅ ꯐꯝꯊꯔꯛꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯨ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯁꯣꯔꯤ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯤ ꯑꯗꯣ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯑꯅꯤꯔꯛ ꯁꯨꯅ ꯈꯛꯇꯧꯔꯣꯏ ꯑꯩꯅ ꯋꯥꯁꯛꯂꯤꯁꯤꯅꯤ ꯅꯨꯡꯁꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯄꯥꯡꯗꯦ ꯇꯨꯃꯤꯟ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯤ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯕꯨ ꯇꯞꯅ ꯇꯧꯗꯨꯅ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯔꯨꯝ ꯇꯥꯅ ꯂꯥꯛꯂꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ ꯅꯪꯅ ꯑꯩꯕꯨ ꯐꯤꯜꯝ ꯌꯦꯡꯕꯁꯨ ꯆꯠꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯏꯇꯣꯝꯇ ꯑꯁꯨꯛ ꯆꯥꯎꯔꯕ ꯌꯨꯝꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯕ ꯄꯦꯜꯂꯦ ꯅꯨꯡꯉꯥꯏꯖꯦ ꯋꯥꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯕꯗꯣ ꯀꯥꯗ ꯍꯦꯛ ꯌꯧꯕꯒ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯈꯨꯠꯇꯒꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯤ ꯂꯟꯊꯣꯏꯕ ꯉꯛꯅ ꯇꯨꯝꯍꯧꯔꯣ ꯅꯪ ꯁꯤꯗ ꯑꯩ ꯕꯣꯛꯀ ꯇꯨꯝꯂꯨꯔꯅꯤ ꯑꯩꯅꯁꯨ ꯌꯥꯝ ꯋꯥꯅ ꯁ꯭ꯇꯦꯌꯔꯁꯦ ꯀꯥꯔꯛꯑꯒ ꯍꯥꯏꯗꯨꯅ ꯃꯈ꯭ꯋꯥꯡꯗꯨ ꯊꯦꯛꯇꯣꯔꯛꯂꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯉꯥꯏꯔꯒ ꯂꯩꯕꯗꯤꯅꯦ ꯋꯥꯔꯝꯗꯣꯏꯕ ꯃꯥꯟꯗꯕ꯭ꯔꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯗꯣ ꯍꯜꯂꯛꯄ ꯌꯥꯗꯗꯧꯕꯒꯤꯅꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯕꯣꯛꯀ ꯇꯨꯝꯂꯨꯔꯅꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯅꯨꯀꯣ ꯅꯨꯡꯁꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯏꯇꯣꯝꯇ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯗꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯗꯤ ꯅꯪꯗꯤ ꯍꯔꯥꯎꯅꯤꯅꯦ ꯆꯠꯂꯣꯀꯣ ꯑꯁꯤꯕꯨ ꯀꯞꯀꯦꯒ ꯇꯧꯏꯅꯦ ꯑꯩꯅ ꯀꯤ ꯍꯥꯏꯗ꯭ꯔꯣ ꯏꯇꯣꯝ ꯂꯩꯕꯗꯣ ꯍꯣꯏꯕ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯅ ꯊꯋꯥꯏ ꯁꯥꯗꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯂꯟꯊꯣꯏꯕꯅ ꯊꯣꯡꯗꯣ ꯐꯠ ꯂꯣꯟꯁꯤꯜꯂꯤ ꯑꯩ ꯁꯣꯏꯈ꯭ꯔꯤꯕ ꯅꯨꯡꯁꯤ ꯍꯌꯦꯡꯗꯤ ꯉꯟꯅ ꯍꯧꯗ ꯑꯣꯏꯔꯤꯅꯤ ꯇꯨꯝꯃꯣ ꯌꯥꯔꯦ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯅ ꯍꯥꯏꯕꯒ ꯇꯥꯗꯦ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯤ ꯏꯃꯥꯟꯅꯕ ꯑꯅꯤꯗꯣ ꯌꯨ ꯐꯨꯜꯗ ꯊꯛꯑꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯣꯏ ꯈꯛꯇ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯨꯕꯅꯤ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯨꯡꯁꯤ ꯏꯃꯥꯟꯅꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯑꯩꯒꯤꯃꯨꯛ ꯊꯤꯜꯂꯛꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤꯗꯣ ꯍꯥꯟꯅ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯕꯨ ꯄꯝꯗꯨꯅ ꯐꯃꯨꯡꯗ ꯊꯥꯡꯒꯠꯂꯤ ꯅꯨꯡꯁꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯑꯃꯨꯛ ꯇꯧꯏ ꯍꯧꯒꯠꯄ ꯌꯥꯔꯣꯏꯀꯣ ꯅꯨꯡꯁꯤ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ ꯀꯩꯒꯤꯅꯣ ꯑꯩ ꯍꯧꯒꯠꯀꯦ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯇꯨꯝ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯄꯨꯡꯁꯦ ꯐꯅꯌꯥꯝ ꯊꯦꯡꯉꯦꯕ ꯇꯨꯝꯗ꯭ꯔꯗꯤ ꯅꯁꯥꯅ ꯁꯣꯛꯂꯛꯑꯅꯤ ꯅꯁꯥ ꯁꯣꯛꯂꯗꯤ ꯅꯥꯔꯛꯑꯅꯤ ꯅꯪꯅ ꯅꯥꯔꯒ ꯋꯥꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯇꯨꯝꯃꯨ ꯅꯨꯡꯁꯤ ꯃꯃꯤꯠꯇꯨ ꯇꯤꯡꯉꯛ ꯂꯟꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯂꯩ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯕꯨ ꯖꯦꯖꯦꯠ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯤ ꯂꯟꯊꯣꯏꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯨꯅꯣꯁꯦ ꯆꯥꯊꯣꯛꯂꯒ ꯄꯨꯛꯅꯨꯡꯗ ꯊꯝꯃꯁꯤꯔꯣ ꯀꯅꯥꯁꯨ ꯎꯗꯅꯕ ꯑꯗꯨꯁꯨ ꯌꯥꯔꯣꯏꯅꯦ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯛꯄꯗ ꯑꯃꯥꯡꯕ ꯑꯣꯜꯂꯒ ꯊꯣꯔꯛꯀꯦ ꯍꯥꯏꯅꯤ
Nungcthoi icham chamba Ningthouja bu hena ningjaba matawduda Ningthouja Nungcthoi pungau ngauri. Ahan singso Nungcthoi seba thaugalon bebar thaksi khasi ing tapa mataw nokmi tatawduna leiba maithongna arang pamiso yongi mi singso pumsum hek sumhatli. Mathangi ayukdoni Ningthouja ngana thabak chatkani haiduna mapi setuna thorakli. Nungsi hakam wawa janduna jaloli. Tunglomdagi nokmi tawduna Ningthouja na. Nganek tahawleramine thengna tumlaga. Nungsi khangbreak khangduna mamaydo satlay thorakli. As khangni he. Ningthouja da nonglagli dawshina mukso. Chatladoira asiyam ganna. Ngasidi factory mafam anida jatkadawni. Halaknaga mo office da ruwa meeting lay. Factory haida kaidano. Akhogidani kaino. Oh. Aigi kanal sabagi factory, furniture sabagi factory. Dukan plot mayam singa say aiga tamo abiga ibani dangni yenglin. Mamadi hanoira banina aina kya chathok haningdre. Ado nangdi karamating pang payabani. Lairik shay tabi aina. Ay khangi nangi education. Lairik hay tabi sarakano. Certificate paidrabaso ay loy khangi. Nungshi kumde dumentari. Parese ay chalake pungthengi. Ado chakti. Tanjayang laga charage. Hotel dara kaino. Hoy, chalo dudi. Ngayak tumo. Tumo na mapong padrabani hagjang sopani ko. Nungsi nukmi tawrakli. Ningthouja chatlagi hairam laga mamay lay thorakli. Nungse. Ngasidi panajilaso nagi ko lakpada soydana pairakani ko. Wado hairam laga Ningthouja thokri. Nungsi nukmi wakal nangay na lehori. Matamno nungthalgi pung amamung taragli. Ningthouja office da je khara yenglingay beyond the thong thilakli. Yani changbiro. Sir bo na bami khara lahawri. Tamo kana ni haige. RK binani haibiyo hain hairi. Yani thajanbiro. Phagani sir. Hairam laga thokri Ningthouja nokve tawduna magi yengliba che aduda miting thamki. Ngaihaki matung amuksu thongdu thilakli. Changlo. Bina Hillary makhoi aditang mathang changlakli. Ningthouja mamiti yang khalakte. Yani phabiyo. Bina Hillary chiaruda phamthei. Ningthouja phamliba ani duda yengladuna. Yani karitana sahiba. Hillary na. Sir, ngarang property magi wari tawrambaduni. Madugi matangi lakjabani. Oh, haibiyo. Yengse kari pamliba lakpiriba singna. Bina na. Hana hairamlani haina sukhali. Amuk kamayag singna haijaraki. Ningthouja muko thangalakduna wadu lepo hairakli. Hillary amadi Bina Ningthouja gi matawduda phat yengnai. Ai chawrabaso piklabaso office amagi makogni. Ahandi fane oide aduk bepar leitriba karigino. Bina sauna Ningthouja deng nakli. Tokla saibro ha aidi karisu kaidi. Amadagi oiro selak laga loire aigidi. Sir haijagi sir. Ai matam leite koina lawgamse. Bina sauna mamit khaneng nakli. Hillary di dumak tapna hairakli. Sir, aina ngarang haijakhrabaduni. Sir gi hairiba mafam ado aikhoida pibidaba yadabani. Mafam aduda chanaba karbar tawjagi. Aduga sir gi so aikoi soidana masak khangna tawjaraki. Aigi mafam ase thadokpagi wafam se Canada-gi karamba pau chedagi tarag lakpirakpano. Hillary Bina ga yengne. Madam haibiro madumadi. Aidi pau cheda tarakpana teda. Mafam adudabu pamnubagi haijabani sir. Ningthouja nokmi tawaduna. Yongani haikiva sulitabalam. Hawjik mathong ningthina tawiba aigi lambo leiragi haidana lakliba. Bina Hillary ga ngakningne. Ningthouja sangna sabdramaga loinarduna. Noi paisa kayam paige. Kayam phawamino. Ha. Mingi sijanariba lambo ngaihaklik tilaw kahariba. Ngamgadra ha. Aina piyu haiba mamaldo. Matam pumbada asuk yamna yelise karigino. Ha. Nakhoigi naramda aina kari mitaki ba yawrai.
ꯀꯔꯤꯒꯤꯅꯣ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯁꯤꯕꯣ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯧꯔꯛꯂꯤ ꯑꯗꯨꯒ ꯃꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯊꯝꯈ꯭ꯔꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯃꯤꯉꯣꯟꯗꯒꯤ ꯅꯝꯗꯅ ꯃꯨꯜꯂ ꯃꯨꯜꯂ ꯂꯧꯒꯅꯤ ꯈꯜꯂꯤꯕ ꯅꯈꯣꯏꯒꯤ ꯅꯀꯣꯛꯇꯨꯕꯨ ꯀꯔꯝꯕ ꯋꯥꯈꯜꯅ ꯄꯨꯜꯂꯒ ꯁꯥꯔꯛꯄꯅꯣ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯂꯧꯔꯒ ꯇꯥꯟꯕ ꯁꯦꯜꯗꯨꯗꯅꯦ ꯆꯥꯕꯗ ꯃꯍꯩ ꯐꯪꯂꯣꯏꯅꯦ ꯁꯔꯕꯨ ꯑꯝꯇ ꯐꯖꯅ ꯈꯟꯊꯕꯤꯌꯨ ꯈꯟꯊꯕ ꯈꯔ ꯋꯥꯠꯈ꯭ꯔꯕ ꯃꯥꯜꯂꯤ ꯕꯤꯅꯥ ꯋꯥꯉꯥꯡꯗ ꯌꯦꯡꯗꯨꯅ ꯂꯩ ꯍꯤꯂꯥꯔꯤꯒ ꯑꯗꯨꯝ ꯉꯥꯡꯅꯔꯤ ꯋꯥꯔꯧꯕꯤꯅꯨ ꯁꯔ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯍꯟꯕꯤꯔꯗ꯭ꯔꯥ ꯑꯩ ꯀꯣꯟꯅ ꯄꯥꯎ ꯍꯥꯏꯖꯔꯛꯂꯒꯦ ꯑꯃꯨꯛ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯂꯟꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯕꯤꯅꯥ ꯐꯝꯂꯝꯕꯗꯨ ꯋꯥꯗꯤꯉꯥꯡꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗ ꯊꯣꯛꯄ ꯍꯧꯔꯤ ꯍꯤꯂꯥꯔꯤꯅ ꯃꯦꯗꯥꯝ ꯕꯤꯅꯥ ꯂꯣꯜꯂꯤꯕ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯋꯥ ꯁꯥꯗꯅ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗ ꯑꯃꯨꯛ ꯐꯝꯂꯤ ꯍꯤꯂꯥꯔꯤ ꯕꯤꯅꯥꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯉꯛꯄꯒꯨꯝ ꯇꯧꯔꯤ ꯂꯟꯊꯣꯏꯕ ꯕꯤꯅꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯤ ꯕꯤꯅꯥ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ ꯃꯈꯣꯡ ꯀꯥꯔꯟ ꯆꯟꯗꯅ ꯐꯝꯂꯒ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯑꯩꯒꯤ ꯏꯁꯨꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯌꯦꯡꯕꯤꯕꯅꯤ ꯍꯤꯂꯥꯔꯤ ꯉꯛꯅ ꯑꯍꯥ ꯃꯦꯗꯥꯝꯒꯤꯁꯨ ꯁꯔꯕ ꯂꯟꯊꯣꯏꯕ ꯈꯨꯝꯗꯦ ꯕꯤꯅꯥꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯑꯗꯨꯛ ꯌꯥꯝ ꯐꯖꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕ ꯑꯗꯨꯛ ꯊꯋꯥ ꯁꯥꯗꯅ ꯂꯧꯕ ꯐꯖꯅ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯅꯝꯗꯅ ꯂꯧꯕ ꯇꯥꯔꯦꯗꯅ ꯅꯣꯏꯁꯨ ꯇꯥꯔꯝꯂꯅꯤ RK ꯕꯤꯅꯥꯒꯤ ꯑꯄꯥꯝꯕ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯒꯗꯕ ꯂꯩꯇꯦ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯅꯪꯒꯨꯝꯕꯅꯗꯤ ꯀꯗꯥꯏꯗꯒꯤ ꯉꯝꯒꯅꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯕꯤꯅꯥ ꯃꯈꯣꯏꯅ ꯆꯪꯂꯛꯎ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯈꯤ ꯃꯁꯥ ꯐꯔꯕ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯂꯗꯨꯅ ꯂꯟꯊꯣꯏꯕꯕꯨ ꯃꯈꯨꯠ ꯇꯨꯡꯕꯨꯟꯅꯗꯨꯅ ꯐꯥꯈ꯭ꯔꯦ ꯍꯤꯂꯥꯔꯤꯅ ꯃꯦꯗꯥꯝ ꯀꯔꯤꯅꯣ ꯃꯦꯗꯥꯝꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕꯅ ꯁꯟꯃꯥꯟ ꯇꯧꯅꯔꯤꯕ ꯕꯤꯅꯥꯅ ꯅꯪꯕꯨ ꯏꯆꯝ ꯆꯝꯅ ꯎꯅꯕ ꯂꯥꯛꯀꯗ꯭ꯔꯣ ꯅꯪꯒꯤꯁꯤꯗꯤꯅꯦ ꯀꯔꯤꯁꯨ ꯅꯠꯇꯦ ꯉꯔꯥꯡꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄ ꯌꯥꯏꯅ ꯑꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯂꯣꯟꯗꯥꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯇꯧꯔꯛꯇ꯭ꯔꯕꯅꯤ나 ꯑꯩꯁꯨ ꯏꯈꯣꯡꯅ ꯊꯣꯡꯅ ꯃꯇꯝ ꯃꯥꯡꯅ ꯂꯥꯛꯂꯤꯕꯅꯤ ꯅꯝꯗꯅ ꯂꯧꯖꯕ ꯇꯥꯔꯦꯅꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯀꯅꯥ ꯑꯃꯕꯨ ꯁꯣꯛꯍꯟꯅꯤꯡꯗꯕ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯤꯅ ꯆꯦꯗꯨ ꯄꯨꯊꯣꯔꯛꯎ ꯑꯗꯨꯒ ꯅꯁꯥꯅ ꯌꯥꯅ ꯁꯥꯏꯟ ꯇꯧ ꯂꯟꯊꯣꯏꯕ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯤ ꯂꯟꯊꯣꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯂꯣꯏ ꯈꯪꯖꯧ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯄꯥꯝꯃꯨꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯅꯤꯒꯗꯕ ꯅꯠꯇꯦ ꯃꯁꯤꯃꯁꯨ ꯃꯨꯟꯅ ꯈꯪꯉꯣ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯒꯅꯤꯅꯦ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯑꯩꯁꯨ ꯑꯩꯅꯤ ꯑꯩꯒꯤ ꯏꯁꯤꯗ ꯅꯤꯡꯈꯤꯕ ꯍꯧꯒꯟꯅꯕ ꯃꯔꯤꯡꯖꯜ ꯈꯥꯕ ꯏꯆꯦꯜ ꯑꯃ ꯑꯩꯒꯤ ꯆꯦꯜꯂꯤꯕ ꯏꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯕꯨ ꯑꯩꯒꯤ ꯐꯝꯗ ꯄꯥꯝꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯀꯔꯤꯁꯨ ꯈꯟꯅꯕ ꯐꯪꯂꯣꯏ ꯍꯤꯂꯥꯔꯤ ꯄꯥꯈꯠꯅ ꯊꯦꯝꯖꯤꯜꯂꯛꯂꯤ ꯁꯔ ꯂꯟꯊꯣꯏꯕ ꯑꯝꯇ ꯐꯥꯊꯕꯤꯌꯨ ꯅꯈꯣꯏ ꯑꯇꯣꯞꯄ ꯑꯝꯇꯁꯨ ꯅꯠꯅꯗꯦ ꯑꯩ ꯃꯥꯒ ꯃꯔꯤ ꯑꯝꯇ ꯊꯣꯡꯅꯗꯦ ꯃꯤꯇꯣꯞꯅꯦ ꯃꯥꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ ꯍꯤꯂꯥꯔꯤ ꯕꯤꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯖꯔꯛꯂꯤ ꯃꯦꯗꯥꯝ ꯀꯔꯤꯅꯣ ꯃꯦꯗꯥꯝꯅ ꯑꯗꯨꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯛ ꯈꯜꯂꯨꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯒ ꯆꯞ ꯃꯥꯟꯅꯔꯤꯕꯗꯤ ꯃꯁꯤꯗ ꯅꯪꯒꯤ ꯋꯥ ꯂꯩꯇꯦꯅꯦꯍꯦ ꯅꯪ ꯍꯟꯈꯤꯕ ꯌꯥꯔꯅꯤ ꯁꯔ ꯂꯟꯊꯣꯏꯕ ꯄ꯭ꯂꯤꯖ ꯀꯩꯁꯨ ꯅꯠꯇꯕꯗ ꯂꯝ ꯃꯆꯦꯠ ꯑꯃꯒꯤ ꯄꯨꯟꯁꯤ ꯄꯥꯝꯃꯨꯗ꯭ꯔꯣ ꯑꯩ ꯄꯥꯝꯃꯨꯗꯦ ꯑꯩ ꯉꯁꯤꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕ ꯄꯨꯟꯁꯤꯅꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯎꯅ ꯃꯤꯠ ꯇꯥꯡꯂꯕ ꯇꯥꯅ ꯏꯅꯥꯀꯣꯡ ꯄꯪꯂꯕ ꯑꯩꯅꯤ ꯋꯥꯅ ꯐꯤꯕꯝ ꯑꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯋꯥꯈꯤꯕ ꯄꯨꯟꯁꯤꯗ ꯊꯃꯣꯏ ꯁꯣꯛꯄꯇꯅ ꯌꯣꯝꯂꯛꯂꯕ ꯑꯩꯅꯤ ꯃꯁꯤꯗ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯐꯥꯎꯗꯦ ꯁꯔ ꯂꯟꯊꯣꯏꯕ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯐꯝ ꯈꯪꯗ ꯃꯥꯡꯒꯗꯕꯗꯒꯤ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯀꯟꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯀꯌꯥ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯇꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯅꯈꯣꯏꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯒꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯕꯨꯅ ꯏꯁꯨꯅꯤ ꯍꯥꯏꯅꯤꯡꯗꯕ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯃꯇꯥꯒꯨꯝ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯕ ꯃꯇꯤꯛ ꯆꯥꯔꯛꯂꯕ ꯃꯍꯩ ꯌꯥꯜꯂꯛꯂꯕ ꯃꯇꯝꯗꯅ ꯏꯁꯨꯅꯤ ꯁꯛꯇꯥꯛꯅꯤꯡꯕ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯈꯨꯗꯤꯡꯕꯨ ꯏꯟꯊꯣꯛꯂꯝꯃꯨ ꯑꯗꯨꯒ ꯅꯪꯕꯨꯅ ꯏ ꯃꯔꯤꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯅꯪꯒꯤ ꯇꯥꯏꯕꯪꯗꯨꯗ
ꯇꯦꯜꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯍꯤꯂꯥꯔꯤ ꯉꯛꯅ ꯂꯟꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯏ. ꯂꯟꯊꯣꯏꯕ ꯑꯃꯨꯛ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯤ. ꯅꯪꯅ ꯅꯪꯒꯤ ꯅꯁꯨꯅꯨꯄꯥ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯈꯨꯗꯤꯡ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯑꯄꯟꯕ ꯄꯤꯍꯜꯂꯤꯕ ꯈꯨꯗꯤꯡꯗꯣ ꯑꯩ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯁꯣꯛꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯈꯨꯗꯤꯡ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯁꯨꯒꯤ ꯃꯤꯡꯗ ꯄꯥꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯕꯤꯅꯥ ꯉꯛꯅ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯏ. ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯁꯔ, ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯤ. ꯃꯗꯨꯃꯛꯇꯤ ꯇꯧꯒꯅꯤ ꯊꯥꯖꯗꯦ. ꯂꯟꯊꯣꯏꯕ ꯁꯥꯎꯅ, ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯍꯪꯉꯨ. ꯅꯪꯅ ꯊꯥꯖꯅ ꯊꯝꯂꯤꯕ ꯅꯪꯒꯤ ꯃꯦꯗꯥꯝꯗ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯣ ꯍꯪꯉꯨ. ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯒꯅꯤ? ꯅꯪꯁꯨ ꯃꯦꯗꯥꯝꯕꯨ ꯈꯪꯕ ꯋꯥꯠꯂꯤ. ꯅꯪꯁꯨ ꯃꯥꯒꯤ ꯃꯁꯨꯅꯤ. ꯀꯔꯤꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯣꯏ? ꯄꯨꯝꯅꯃꯛ ꯇꯥꯅꯤ. ꯒꯝꯚꯤꯔꯅ ꯃꯤ ꯌꯣꯠꯂꯝꯗꯥꯏꯗ ꯇꯥꯔꯤꯕ ꯄꯤꯗꯣ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ. ꯍꯟꯅ ꯍꯥꯏꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯀꯔꯤꯒꯤ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯒꯅꯤ? ꯅꯥꯎꯕꯅ ꯃꯥꯒꯤ ꯃꯕꯨꯡꯕꯨ ꯀꯔꯤꯒꯤ ꯈꯨꯠ ꯊꯥꯒꯦ ꯇꯧꯅꯤ? ꯃꯔꯝꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕ ꯃꯥꯒꯤ ꯂꯝꯆꯠ ꯁꯦꯝꯗꯣꯛꯄꯒꯤ. ꯑꯩꯃꯛꯀꯤ ꯍꯦꯛ ꯅꯨꯄꯤꯗꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯉꯝꯕ ꯅꯠꯇꯕ ꯂꯝꯆꯠ ꯆꯠꯀꯦ ꯇꯧꯕꯒꯤ ꯑꯩꯅ ꯋꯥꯔꯛꯄꯅꯤ. ꯃꯁꯨꯕꯨ ꯁꯣꯛꯄꯒꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯃꯁꯨ ꯃꯕꯦꯟꯅ. ꯕꯤꯅꯥ ꯑꯁꯥꯎꯕꯒꯤ ꯄꯜ ꯂꯥꯡꯂꯛꯂꯤ. ꯃꯃꯤꯠ ꯆꯦꯅ ꯎꯏꯁꯤꯟꯗꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯠꯇꯨꯅ ꯈꯨꯇꯨꯝ ꯇꯥꯗꯨꯅ ꯈꯥꯡꯂꯤ. ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯦꯠꯇꯨꯅꯁꯨ ꯂꯥꯛꯂꯤ. ꯇꯨꯡꯗꯁꯨ ꯌꯦꯠꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ.